ꯑꯉꯟꯕ ꯅꯕꯦꯝꯕꯔꯒꯤ ꯃꯇꯝꯗ ꯑꯩꯍꯥꯛ ꯁꯤꯂꯣꯡ ꯊꯥꯗꯣꯛꯂꯦ꯫ ꯃꯅꯤꯄꯨꯔꯔꯣꯝꯗ ꯂꯥꯛꯄ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯁꯔꯨꯛꯇꯤ ꯑꯩꯍꯥꯛ ꯏꯊꯟꯇ ꯂꯥꯛꯆꯈꯤ ꯑꯃꯁꯨꯡ ꯑꯀꯤꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯥꯏꯜ 39ꯗꯤ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯏ꯫ ꯑꯩꯒꯤ ꯁꯒꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯑꯃꯗꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯆꯠꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯂꯣꯡꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯒ ꯁꯤꯂꯦꯠ ꯇꯝꯄꯥꯛ ꯂꯩꯕ ꯑꯗꯨ ꯐꯥꯎꯕꯗꯤ ꯈꯥꯁꯤꯌꯥꯒꯤ ꯊꯣꯄꯥ ꯑꯃꯗ ꯂꯥꯛꯂꯦ꯫ ꯊꯣꯄꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯣꯞ ꯇꯣꯞꯄ ꯃꯈꯜ ꯑꯃꯒꯤ ꯆꯠꯅꯅꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯁꯤ ꯂꯤꯅ ꯁꯥꯕ ꯑꯁꯥꯡꯕ ꯊꯨꯝꯃꯣꯛ ꯑꯃꯅꯤ꯫ ꯃꯌꯥꯏꯗ ꯈꯔ ꯊꯣꯠꯄ ꯐꯝꯐꯝ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯝꯅꯅꯕ ꯑꯄꯤꯛꯄ ꯃꯄꯥꯛ ꯑꯃꯁꯨ ꯌꯥꯟꯊꯗꯨꯅ ꯌꯥꯎꯔꯤ꯫ ꯂꯤꯅ ꯁꯥꯕ ꯀꯣꯛꯊꯛꯇ ꯈꯟꯅꯅꯕ ꯑꯃꯁꯨ ꯃꯊꯛꯇ ꯌꯥꯎꯔꯤ, ꯃꯗꯨꯗ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯨꯝꯃꯣꯛ ꯑꯁꯤꯗ ꯐꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯪꯒꯟꯗ ꯍꯥꯞꯇꯨꯅ ꯄꯨꯏ꯫ ꯑꯔꯨꯝꯕꯗꯨꯒꯤ ꯁꯔꯨꯛ ꯈꯔꯗꯤ ꯊꯣꯄꯥ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯜꯂꯤꯕ ꯂꯤꯒꯤ ꯃꯔꯤ ꯑꯗꯨꯅ ꯄꯨꯟꯈꯠꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯣꯛꯊꯛꯇ ꯌꯥꯟꯊꯗꯨꯅ ꯄꯨꯏ꯫ ꯂꯥꯏꯕꯛ ꯐꯕꯅꯤ, ꯈꯥꯁꯤꯌꯥ ꯅꯨꯄꯥꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯀꯜꯂꯤ꯫ ꯄꯨꯔꯝꯗꯥꯏꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯍꯧꯔꯛꯀꯗꯕꯗꯤ, "ꯅꯪꯗꯤ ꯀꯥ ꯍꯦꯟꯅ ꯂꯨꯝꯕꯅꯤ, ꯃꯤ ꯑꯃꯠꯇꯅ ꯄꯨꯕ ꯉꯝꯂꯣꯏ"꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯄꯩꯁꯥ ꯄꯤꯕꯗꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯍꯦꯟꯅ ꯄꯤꯕ ꯇꯥꯏ꯫ ꯃꯉꯣꯟꯗ ꯑꯩꯅ ꯀꯌꯥꯝ ꯂꯨꯝꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯣꯠꯈ꯭ꯔꯕ ꯃꯀꯣꯛ ꯑꯗꯣ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯀꯅꯤ, ꯃꯃꯤꯠ ꯅꯥꯝ ꯎꯏꯁꯤꯟꯈꯤꯒꯅꯤ ꯑꯗꯨꯒ ꯉꯪꯁꯪ ꯉꯥꯡꯕ ꯑꯀꯤꯕ ꯃꯍꯤ ꯑꯃ ꯃꯆꯤꯟꯗꯒꯤ ꯀꯥꯝꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯀꯅꯤ, "ꯅꯪꯗꯤ ꯁ꯭ꯇꯣꯟ 19-19 ꯂꯨꯝꯕꯅꯤ"꯫ ꯀꯔꯤꯒꯨꯝꯕꯗꯁꯨ ꯃꯥꯅ 10 ꯐꯥꯎꯕ ꯍꯩꯖꯤꯜꯂꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯄꯥ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯄꯨꯕꯒꯤ ꯊꯕꯛꯁꯦ ꯃꯁꯥ ꯈꯔ ꯄꯥꯔꯞ ꯇꯧꯅ ꯆꯤꯡ ꯂꯦꯝꯕ ꯃꯤꯇꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯑꯣꯏꯅ ꯃꯈꯣꯏꯗ ꯋꯥꯍꯟꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯃꯥꯅ ꯅꯪꯕꯨ ꯃꯅꯪꯒꯟꯗ ꯈꯪꯊꯥꯡ ꯊꯥꯡꯒꯠꯂꯒ ꯌꯥꯝꯅ ꯌꯥꯡꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯉꯝꯕ ꯃꯈꯩ ꯌꯥꯡꯅ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯥꯛꯄꯅꯤꯅ ꯁꯨꯝ ꯈꯜꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯃꯀꯣꯛꯇ ꯌꯥꯜꯂꯤꯕ ꯃꯔꯤ ꯑꯗꯨ ꯇꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯌꯨꯡꯅ ꯇꯥꯁꯤꯟꯈꯤꯕꯗꯤ ꯁꯣꯏꯗꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯄꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯂꯝ ꯁꯥꯡꯅ ꯆꯤꯡ ꯑꯗꯨꯗ ꯊꯣꯄꯥ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯣꯄꯥꯋꯥꯂꯥ ꯑꯗꯨ ꯌꯨ ꯍꯩꯔꯞ ꯉꯥꯎꯕꯁꯨ ꯌꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯀꯟ ꯅꯥꯝꯃꯗ ꯑꯀꯤꯕ ꯄꯣꯛꯅ ꯈꯪꯂꯨꯝ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯀꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯧꯅꯥꯎꯗꯒꯤꯁꯨ ꯈꯨꯈꯥ ꯌꯥꯝꯅ ꯀꯥꯝꯊꯣꯔꯛꯂꯒ ꯃꯃꯩ ꯊꯪꯗꯗꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯇꯨꯁꯤꯜꯂꯤ꯫ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯜꯂꯤ꯫ ꯑꯇꯩ ꯃꯇꯝꯗꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯈꯟꯈꯤꯒꯅꯤ ꯃꯗꯨꯗꯤ ꯑꯍꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯏꯪꯉꯤ, ꯃꯦꯝ ꯁꯥꯍꯦꯕ ꯑꯁꯤ ꯖꯒꯣꯏ ꯌꯦꯡꯕ ꯆꯠꯂꯤꯕꯅꯤ, ꯄꯨꯡ 4-5ꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯀꯨꯝꯃꯩ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯄꯥꯟꯗ ꯂꯩꯍꯜꯂꯒꯅꯤ, ꯑꯃꯨꯛ ꯍꯟꯅ ꯄꯨꯕ ꯉꯥꯏꯗꯨꯅ꯫ ꯑꯏꯪꯕꯗꯨ ꯀꯥ ꯍꯦꯟꯅ ꯏꯪꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯅ ꯈꯪꯂꯛꯂꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯄꯥꯡꯒꯜ ꯊꯣꯛꯅ ꯃꯥꯅ ꯉꯝꯖꯕ ꯃꯐꯝ ꯀꯌꯥ ꯌꯧꯅꯕ ꯑꯩꯈꯣꯏꯕꯨ ꯄꯨꯔꯒꯅꯤ꯫ ꯃꯇꯦꯛ ꯈꯔ ꯄꯨꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯍꯨꯃꯥꯡ ꯁꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯥꯗ ꯌꯣꯝꯁꯤꯜꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯐꯝꯗꯨꯅ ꯆꯠꯂꯤꯕ ꯊꯣꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯟꯁꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯠꯅ ꯐꯤꯁꯤꯡ ꯑꯗꯨ ꯐꯔ ꯍꯨꯝꯂꯛꯄꯗ ꯃꯃꯤꯠ ꯃꯃꯥꯏ ꯈꯪꯗꯕ ꯃꯈꯩ ꯍꯨꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯧꯁꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ꯫ ꯑꯁꯨꯝꯅ ꯍꯨꯝꯖꯤꯟꯕ ꯃꯈꯩ ꯍꯨꯝꯖꯤꯜꯂꯕꯗ ꯃꯃꯩ ꯊꯪꯗꯗꯤ ꯐꯤꯁꯤꯡ ꯑꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩꯕꯥꯛꯇ ꯇꯥꯈ꯭ꯔꯦ꯫ ꯈꯥꯁꯤ ꯅꯨꯄꯥꯗꯨꯅ ꯃꯗꯨ ꯍꯦꯛ ꯈꯪꯕꯗ ꯅꯪꯕꯨ ꯄꯨꯅ ꯈꯨꯗꯛꯇ ꯀꯨꯟꯊꯔꯒ ꯃꯥꯒꯤ ꯈꯨꯒ ꯈꯨꯠꯀ ꯁꯧꯗꯨꯅ ꯇꯥꯈ꯭ꯔꯤꯕ ꯐꯤ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯛꯊꯅ ꯊꯤ꯫ ꯑꯁꯨꯝ ꯇꯧꯔꯤꯉꯩ ꯑꯁꯤꯗ ꯀꯣꯛꯇꯤ ꯃꯈꯥꯔꯣꯝꯗ ꯍꯩꯊꯔꯦ, ꯑꯗꯨꯒ ꯈꯣꯡꯒꯤ ꯈꯨꯅꯤꯡꯅ ꯃꯊꯛꯂꯣꯝꯗ ꯑꯣꯟꯈꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯍꯦꯛ ꯂꯦꯡꯕꯗ ꯂꯩꯕꯥꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯊꯨ ꯐꯝꯕ ꯇꯥꯏ, ꯈꯥꯁꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯪꯂꯤꯁ ꯂꯣꯟꯗ ꯆꯩꯗꯨꯅ꯫
lamdam asida leiba miyoising asidi makhoi chanabi matungina makhoi pari puri panduna chai thangba yai amasung maduda karisu mabu mabuk na haloi tawgatabu konthok phajana England gi ngayon bi nupi singna sijanaba achop arem nai deba wahi sing ado sijanaba tai adu oramadi mana nangbu ikai khumnabada matik chaba misak amani haina adumak khangani aina izariba matam asigi Shillongdagi lakpa khongsat asida aidi hainaba yaba khasi aniga loinaki amade Hindustani phajana ngang mangame aina chingadu kumtharakpa matamda mana aigi nakanda chalaga makhal makha yamba nungairaba hiramda wari sai losai singi maramda ingonda su yamna hangi amasung mahaki nungainabagi damakta aina wari matek matek kaya semjin sajin dunali ekhoi kainaba matamda aina khanjai madudi ehakasi achumba chatpa aranba tawba yadaba misak amani haibasi mahaki pukningda mami tahanki haina chingkhong adu yaurabada ai apikpa railgari amada tongkhalame matam maduda asamda chenba railgari di madutani aina khanbada maduna chatpadu mile 12 romgi arappa phawbadani gari marini haigat khibani haitharakpani numit khudingi gari singadu khongjel yanghanduna masada wabo hande aigi minai singne aine ekhoi ahum hariba rel gari aduda tongduna ngamba makhai lapna chathobani adugi matungdadi ꯑꯩꯈꯣꯏꯅ ꯊꯨꯡꯅꯅꯕ ꯍꯣꯠꯅꯔꯤꯕ ꯁꯤꯂꯦꯠ ꯍꯥꯏꯕꯗꯨ ꯌꯧꯒꯗꯕ ꯃꯥꯏꯜ 10ꯃꯛ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯃꯝꯗ꯭ꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯍꯧꯕ ꯌꯥꯕꯒꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯤ ꯄꯣꯠꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯃꯇꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯁꯤꯂꯦꯠꯀꯤ ꯂꯝꯗ ꯂꯝ ꯀꯣꯏꯕ ꯃꯤꯁꯛ ꯑꯃꯅ ꯇꯉꯥꯏ ꯐꯗꯅ ꯊꯦꯡꯅꯐꯝ ꯊꯣꯛꯂꯕ ꯂꯥꯏꯕꯛ ꯊꯤꯕꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩꯉꯣꯟꯗꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯛꯂꯔꯦ꯫ ꯑꯩꯒꯤ ꯀꯨꯂꯤꯁꯤꯡꯅ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯔꯦꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯑꯩꯒ ꯎꯅꯕ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯇꯕ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, "ꯀꯨꯂꯤ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ, ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯨꯂꯤ ꯑꯃꯠꯇ ꯐꯪꯕ ꯉꯝꯃꯔꯣꯏ"꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯦꯜꯋꯦꯒ ꯃꯔꯤ ꯂꯩꯅꯗꯕ ꯑꯩꯅꯁꯨ ꯍꯥꯏꯔꯞ ꯈꯪꯕꯒꯨꯝ ꯇꯧꯈꯤꯕ ꯅꯍꯥ ꯑꯃꯒ ꯎꯅꯔꯝꯃꯤ꯫ ꯑꯃꯨꯛꯈꯛꯁꯨ ꯃꯥꯅ ꯖꯤꯂꯥ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯎꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯉꯣꯟꯗ꯫ ꯄꯨꯡ ꯈꯔꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯨꯂꯤꯁꯤꯡ ꯈꯔ ꯀꯣꯏꯅ ꯊꯤꯕꯤꯔꯦ꯫ ꯀꯨꯂꯤꯁꯤꯡ ꯐꯪꯂꯗꯨꯅ ꯑꯩꯒꯤ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯃꯈꯣꯏꯕꯨ ꯄꯨꯍꯟꯈ꯭ꯔꯦ꯫ ꯃꯊꯪ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯑꯩ ꯏꯁꯥꯃꯛ ꯑꯃꯨꯛ ꯆꯠꯄ ꯍꯧꯕꯁꯤꯅꯤ꯫ ꯆꯠꯀꯗꯕ ꯂꯝꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯤꯁꯇꯔ ꯑꯦꯅ ꯊꯧꯖꯥꯜ ꯍꯩꯕꯒ ꯂꯣꯏꯅꯅ ꯑꯩꯒ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯤꯔꯦ꯫ ꯃꯇꯝꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯔꯛꯂꯕꯅꯤ꯫ ꯃꯝꯒꯗꯕ ꯄꯨꯡ 2ꯗ ꯃꯉꯥꯏꯔꯦ꯫ ꯑꯩꯈꯣꯏ ꯈꯣꯡꯁꯥꯟꯕ ꯍꯧꯔꯦ꯫ ꯃꯥꯗꯤ ꯑꯩꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯍꯦꯛꯇ ꯇꯨꯁꯤꯟꯒꯗꯕ ꯃꯥꯟꯕ ꯑꯣꯟꯊꯣꯛꯄ ꯁꯒꯣꯜ ꯃꯆꯥ ꯑꯃ ꯇꯣꯡꯉꯤ꯫ ꯑꯩꯗꯤ ꯆꯤꯡꯂꯝꯕꯤ ꯑꯗꯨꯗ ꯄꯨꯔꯛꯄ ꯃꯅꯤꯄꯨꯔꯤ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯏꯜ 6ꯀꯤ ꯑꯔꯥꯞꯄ ꯐꯥꯎꯕꯗꯤ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯑꯩꯅ ꯈꯟꯕꯗꯤ ꯁꯤꯂꯦꯠꯇꯒꯤ ꯃꯥꯏꯜ 8 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯆꯥ ꯊꯥꯕꯒꯤ ꯃꯄꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄ ꯁꯒꯣꯜ ꯒꯥꯔꯤ ꯃꯆꯥ ꯑꯃꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒꯤ ꯁꯒꯣꯜ ꯃꯆꯥ ꯑꯗꯨꯁꯨ ꯃꯥꯏꯜ 12ꯒꯤ ꯂꯝ ꯐꯥꯎꯕ ꯊꯧꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯇꯞꯊꯍꯟꯕ ꯇꯧꯔꯝꯗꯦ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯐꯝ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯑꯩꯒꯤ ꯇꯣꯜꯂꯕ ꯁꯒꯣꯜ ꯃꯆꯥ ꯑꯗꯨꯁꯨ ꯁꯥꯊꯤꯅ ꯆꯣꯛꯊꯔꯝꯃꯤ, ꯍꯨꯃꯥꯡꯁꯨ ꯌꯥꯝꯅ ꯁꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ
Mr. A gi angakpa sagol hanuba dudi karisu hena sokchinba malamde. Hi tongduna turel adu lanthoklaga asom wangma yauba matamdasu karigumba gari amatta leiramde. Kokta khud hapa haibadu oirabane. Aikhoigi sagol sing adusu makhoigi ngamjaba pangal phudokrabane. Ahingsu asum masum oisilakle. Adum oinamak chatkadaba mangda leiribadi mail 8 kilam wali. Aigi kulising di rail gari dagi mail 3 lom lapa mafamda aina hengalakpane. Aduna pung kayarom di makhoi yorakhiroi haiba ai khanglame. Aikoi ngamba makhai changsinba natana tawningai karisu leiramde. Lambi aduda taramba gari liklam ubada aibu ngaiba sagol chingba gari adu lakhi haiba khangbada amukka hena pukningda nungai taba poklame. Hojikti sagol adu kanna thaunaba hotnabasu afaba natre. Maramdi aigi sagol ado asukki matik chokthabana uprakna kunba phawba pak ngamlamde. Mail anirom amuk takna chale. Adubo mamsilakpadi minute khudingi henjalakhi. Akonbadadi aikhoi karisu uba ngamlaktre. Warabasu wana chatkadabadi mail 5 gi lam wali. Mr. A na wafam ama hudoklame. Aikhoigi sagol anidu khara kanna chenaba. Honaduna yengbada aigi awaba oire. Aigi sagol masado karigumba amana makhongda lawbadagi lambi aduda makokna yungna thusalle. Sagol tongbagi wakhal pumba aremba tarabada ai sagol dagi kumthare. Temdana khotana mahakpu lepannaba chingkhatpiraga tapna amuk khongna chatpa horame. Brung law lengoina lambi adusu khujeng yawi. Mikup khudingi lamhui singna aikhoi inakta sat lanthokhtuna chalame. Amasung lambi gi kona khudingda angakpa khonjel singna aibu khangprek khanghalame. Aigidamakta gari thabirakhiba cha thabagi mapu oiriba nupado lamdam adwaigi karigumba mafam amada lei haibasi ai mamai thangda ningsinglakhi. Aikhoina silet ki quarter da leiringaida marakta sagol tongduna magi mayum mapa hendok na satkibane. Tasengna magi mayumda chaludrabasu. Asomna aikhoi magi bangalo taba lambi ama leirabadi adomda chatpaduna dom hena pharagani haina Mr. A gi mafamda aina hairame. Aikoi ngamba makhai khara thuna wakhal adu khanna chatlaba matungda konadi lambi gi oi thangba nakanda yamna lapna yum amadagi maingal ama ure. Mathang tawgadaba thabakti hairiba mafam ado yaunaba lambi ama thiba sini. Aina loinariba misak aduna sagol sing adu senabiramo hairaga lambi adu phangbre yenge haiduna chatkirame. Mahakna aingonda sagol senabiramo haibadudi thoidokna darkar leitana cheksinbagi wane. Maramdi makhoi chokthamanbana kari amata chatningdrabane. Ngahaktang leiraga arapadagi sor phunna kaurakpa khonjel ama tare. Hanna kauraklabada khangle madudi Mr. A adu yamna sathina chohlaba leikhomgi apetpa lobuk amada tusinduna aibu singkhatpiu haina kaurakpani haibase. Mahaki tangai phadaba mateng piraduna mabu chingkhatpiraba matungda aikhoi yumadu yaunaba lambi ama koithi thiribadu arembada waningai ni haibase pukningda leple. Madugi mahutta silet yaunaba hekta satkrasi haina khanaringaida kuli nupi amana anak padwaida hek laklame. Manakta khangchen chensinduna sahebki banglo yauba lambi adu takpiba ngamgadra hanglore. Thorakpada ngairiba thagi mangal aduda sengphatana masen marang aikhoibu ubada mahakti yamnamak kiruraba male. Adum oinamak ngaihak leiragadi mahakna aikhoibu mafam adu tana pubada karisu nungaitaba leijaroi tawbatabu sagol sing adu mahak yamna kijabana aikhoigi mang thaduna chachage haijare. Aikhoi tapna cheksinna magi matungda chalame. Adubu mamai thangdadi banglo adu nattaba jingana kupsinba
ꯆꯥꯃꯅꯥ ꯁꯦꯝꯐꯝ ꯌꯨꯝ ꯑꯃꯗ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯂꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯣꯠꯂꯤ ꯇꯔꯥꯅ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯇꯤꯡꯊꯔꯛꯂꯒ ꯂꯩꯄꯥꯛꯇ ꯐꯨꯝꯖꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯤ꯫ ꯃꯁꯤ ꯌꯨꯝ ꯑꯗꯨꯕꯨ ꯅꯣꯡ ꯅꯨꯡꯁꯤꯠꯇ ꯍꯨꯝꯗꯣꯛꯈꯤꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯒꯤ ꯇꯣꯜꯂꯕ ꯁꯒꯣꯜ ꯃꯆꯥꯗꯨꯗꯤ ꯍꯥꯏꯔꯤꯕ ꯌꯣꯠꯂꯤ ꯇꯔꯥꯁꯤꯡ ꯑꯁꯤꯒꯤ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯨꯔꯦ꯫ ꯃꯍꯥꯛꯁꯨ ꯄꯣꯊꯥꯕꯅ ꯍꯦꯟꯅ ꯐꯔꯦ ꯈꯜꯂ ꯃꯥꯜꯂꯦ ꯑꯃꯨꯛ ꯋꯥꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡꯂꯤꯕ ꯀꯨꯂꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯩꯔꯨꯕꯒꯤꯁꯨ ꯀꯔꯤꯁꯨ ꯑꯐꯕ ꯅꯠꯂꯝꯗꯦ꯫ ꯑꯗꯨꯅ ꯍꯥꯟꯅ ꯃꯈꯥꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯕ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯗ꯫ ꯑꯗꯨꯒ ꯕꯪꯒ꯭ꯂꯣꯒꯤ ꯃꯩꯉꯥꯜ ꯑꯃ ꯎꯕꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯑꯔꯥꯞꯄꯗ ꯎꯔꯤ꯫ ꯃꯤꯁꯇꯔ ꯑꯦꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯅ ꯉꯝꯕ ꯃꯈꯩ ꯂꯥꯎꯅ ꯍꯧꯅ ꯀꯧꯔꯝꯃꯤ꯫ ꯀꯌꯥꯔꯛ ꯍꯟꯅ ꯀꯧꯔꯕ ꯃꯇꯨꯡꯗ ꯃꯃꯩꯊꯪꯗꯗꯤ ꯕꯪꯒ꯭ꯂꯣꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯊꯣꯔꯛꯄ ꯎꯔꯦ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯆꯥ ꯊꯥꯐꯝꯒꯤ ꯃꯄꯨ ꯑꯗꯨ ꯃꯥꯒꯤ ꯌꯨꯝ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄꯗꯨ ꯎꯔꯦ꯫ ꯃꯍꯥꯛ ꯆꯩꯇꯨꯞ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯆꯥ ꯁꯦꯝꯐꯝ ꯌꯨꯝ ꯑꯗꯨꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯆꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯒꯤ ꯁꯒꯣꯏꯗ ꯀꯔꯝ ꯇꯧꯔꯤꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯒꯗꯕ ꯐꯤꯖꯣꯜ ꯁꯦꯠꯂꯝꯗ꯭ꯔꯕꯁꯨ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛ ꯆꯣꯛꯊꯃꯟꯕꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯀꯔꯝ ꯇꯧꯅ ꯁꯦꯠ ꯆꯥꯕꯅꯆꯤꯡꯕ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯈꯜꯂꯨ ꯎꯔꯨꯗꯦ꯫ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯇꯨꯡꯗ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅꯃꯛ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯃꯤ ꯑꯃꯒꯨꯝꯃꯤ꯫ ꯊꯨꯅꯃꯛ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯃꯌꯨꯝ ꯇꯥꯅ ꯄꯨꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝꯒꯤ ꯃꯅꯨꯡꯗ ꯆꯥꯛꯁꯨ ꯄꯤꯖꯔꯦ꯫ ꯇꯁꯦꯡꯕ ꯆꯥꯛꯂꯦꯟꯃꯛꯅꯤ ꯍꯥꯏꯕ ꯌꯥꯔꯦ꯫ ꯆꯨꯝꯅꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯖꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯕꯥꯔꯇꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯏꯟꯁꯥꯡ ꯃꯍꯤ, ꯉꯥꯗꯤ ꯆꯥꯔꯒ ꯁꯥ ꯆꯥꯗ꯭ꯔꯤꯉꯩꯗ ꯄꯤꯖꯒꯗꯕ ꯏꯟꯁꯥꯡ ꯃꯈꯜ, ꯑꯇꯥꯎꯕ ꯁꯗꯨꯝꯅꯆꯤꯡꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯖꯍꯧꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯈꯤꯕ! ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯩꯕ ꯇꯦꯕꯜ ꯑꯗꯨꯗ ꯄꯨꯊꯣꯔꯛꯈꯤꯕ ꯆꯥꯅꯅꯕ ꯐꯖꯔꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯦꯟꯖꯈꯤ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯏꯁꯥ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯈꯟꯖꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯆꯥ ꯊꯥꯐꯝꯒꯤ ꯃꯄꯨ ꯑꯗꯨꯗꯤ ꯈꯣꯔꯣꯁ ꯇꯧꯕꯒꯤ ꯀꯔꯤꯁꯨ ꯊꯧꯁꯥꯕ ꯂꯩꯇꯅ ꯑꯩꯕꯨ ꯁꯤꯂꯦꯠ ꯐꯥꯎꯕ ꯃꯥꯒꯤ ꯒꯥꯔꯤꯗ ꯄꯨꯕꯤꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯗꯨꯗ ꯍꯔꯥꯎꯅ ꯌꯥꯖꯔꯦ꯫ ꯑꯩꯒꯤ ꯁꯒꯣꯜ ꯖꯥꯕꯔꯣꯛ ꯑꯗꯨ ꯅꯨꯡꯉꯥꯏꯔꯕ ꯁꯒꯣꯜ ꯁꯪ ꯑꯃꯗ ꯁꯖꯤꯛ ꯃꯄꯨꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯃꯗꯨꯁꯨ ꯃꯍꯥꯛ ꯆꯣꯛꯊꯃꯟꯕꯅ ꯆꯥꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯂꯦꯠ ꯌꯧꯕ ꯃꯥꯏꯜ 4ꯒꯤ ꯂꯝ ꯑꯗꯨ ꯆꯠꯄꯗ ꯃꯇꯝ ꯀꯨꯏꯅ ꯆꯪꯂꯝꯗꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯤꯁꯇꯔ ꯑꯦꯁꯨ ꯆꯥ ꯊꯥꯐꯝꯒꯤ ꯃꯄꯨ ꯑꯗꯨꯒ ꯍꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯀꯤ ꯄꯣꯠ ꯆꯩ ꯑꯃꯁꯨꯡ ꯀꯨꯂꯤꯁꯤꯡꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯃꯣꯝꯄꯥꯛ ꯌꯥꯎꯗꯕ ꯃꯐꯝ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯍꯤꯞꯂꯝꯃꯤ꯫ ꯑꯩꯒꯤ ꯁꯒꯣꯜ ꯇꯣꯡꯕꯗ ꯁꯦꯠꯂꯛꯄ ꯂꯩꯈꯣꯝ ꯄꯛꯄ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯣꯟ ꯑꯣꯏꯔꯒ꯫ ꯑꯁꯨꯝꯅ ꯄꯨꯡ 3ꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯟꯆꯥꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯌꯥꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯌꯧꯔꯛꯂꯦ꯫ ꯑꯩ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯇꯥꯅ ꯇꯨꯝꯖꯔꯦ꯫ ꯃꯊꯪ ꯑꯌꯨꯛꯇ ꯑꯩꯒꯤ ꯁꯒꯣꯜ ꯖꯥꯕꯔꯣꯛꯁꯨ ꯃꯁꯥ ꯏꯋꯥ ꯋꯥꯕ ꯃꯥꯅ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯡꯁꯨ ꯆꯥꯎꯅ ꯄꯣꯝꯂꯦ꯫ ꯃꯈ꯭ꯋꯥꯡꯗ ꯂꯥꯛꯂꯤꯕ ꯄꯨꯛꯂꯤ ꯑꯗꯨꯁꯨ ꯏꯇꯠ ꯇꯠꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯈꯥ ꯇꯥꯊꯅ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯋꯥꯕꯅ ꯂꯣꯏꯅ ꯁꯤꯒꯗꯧꯔꯦ ꯑꯃꯁꯨꯡ ꯁꯦꯜ ꯑꯍꯦꯟꯕ ꯐꯪꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯥꯏꯜ 15 ꯂꯝ ꯆꯠꯄ ꯉꯝꯅ ꯆꯞ ꯆꯥꯅ ꯃꯁꯥ ꯇꯦꯛꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯁꯥꯔ ꯌꯧꯔꯛꯂꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ
ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯕꯨ ꯑꯣꯛꯄ ꯂꯥꯛꯄꯤꯔꯝꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯁꯨ ꯎꯅꯔꯦ꯫